Tunga social media ki maruoiba ipaw post khara miyam da share tawjage mioi ama makhongda nongmei na kaplamle sakhangdaba singna nupa ama makhongda nongmei na kaplamle hairi thodok asi ngasi nungthil pung mari makhai tarakpa adwaida yaripok pisi singlaki khongnang khongmaya da kaplambani hairi press tagi phangba pawgi matung inna nongmei na makhongda palaba mioi adu Imphal East District ki manung sana leiba haingang mayai lekai dagi ke Romario masagi sahine kunga manga apokpa ke Romi kawi hairi mahakpu kanana kari maramgi damakta makhongda nongmei na kaplamli bono haiba sapsana khangba ngamdri hairi mahak yaripok hospital da pukhalaba matung ahanba layeng satharaba matungda makha taba layengi damakta siza hospital da pukhatkre hairi Kuki ani buffer zone lansinduna maitegi khulromda salambadagi makhoigi mina pharaba matungda Futhakhre hairi lalholop anina athingba pirakpadagi SD demand gi mifam mai pakhidre lona thingkhraba lalholop anina athingba thamlakpadagi Scheduled Tribe Demand Committee Manipur STD CM gi miyam gi mifam mai pakna pangthokpa ngamkhidre athingba lakpana maram oiraga mifam yeithoglabasu maitai mitei singbu Scheduled Tribe list salalu haiba kholaudi ninghanaba laitana pandam phangdriba phawba sangsin minakhisi haina Coordinating Body Scheduled Tribe Demand Committee Manipur CBSDDC gi convener Waikhom anena phongdokhre Manipur government in action of the demand for inclusion of indigenous maitai mitei in DST list of India haiba thimda mifam asing ngasi ayuk pung 13 taba matamda konung mamangda leiba ibuyaima sumang lila sanglenda sathanaba sem saduna lakhibani mifam saruk yanaba miyam punba horaklaba matung STD CM gi maikhaidigi makhatana akangnaba matam ama leptriba phawbadi mifam asi yaithokle haina lauthokhi committee asi ki convener Waikhom anen phongdokhibada kumja 2012 dagi maitai singi tungi lambi lekpadoriba STD manasi tawduna kumja 2013 dagi hauna state lengangna recommendation thabina ba taksinduna lakle Committee asi ki maikhaidagi tha amarongi mamangdagi hauna October 3 ta ibo yaima sumang lila sanglenda miyamgi mifam pangthokani haina tungan media platform singda khanganduna lakhibani loinana hawkhiba numit kharani gi mamangdagi hauna ngasigi mifam asi mai pakna sathanaba sem saba pumnamak loiduna leiringai serakta ngarang ahing nongyai matung pung 12 makhai tarakpa matam adwaida Coordinating Body asigi General Secretary gi mayumda sakhangdaba mioi khara laklaga thongalda nungna thajidamlaga irang sagatkenu haina lauduna chatki hairi Makhatana ngasi ayupung nipan rom tabada UPPK amadi KCP taibang bani haijaba lalholop ani gi maikaidegi mobile phone gi khutang da hiram amada da hekta da ngasi gi mifam asi pangthokpi gano haina thamlakhi haina mahangna phongdokhi